Ngasi All Manipur Ethical Socio Culture Organization AMESCO na Meitei pangal gi Advance Eid-UL-ZUHA 2025 ki thouram ga mari leinana khodolpot tambagi thouram pangthokre. Thouram ase Vishnupur district ki manungchan na Meitei pangal na khundariba Kwakta Multipurpose Hall da pangthokki. Thouram aduda Maipak Ningthau Committee, Anjuman Islam Muasra, Jamia Ulma, All Kwakta Youth Volunteer Organization, All Meitei Pangal Youth Association, All Kwakta Coordinator Committee na thodang lokhi. Khodolpot tamba sida Kwakta Maningching da khundariba Kangpokpi district ki manungchan na Nongsai Chirugi khunja singa Meitei ga laktuna Meitei Pangal singda Khodolpot taminaki. AMESCO President Chinglemba Wahingbam, Sardar Jamia Ui Alma, Kwakta gi MV Islaudin Ngashi, Chairperson of KMC Mistress Minaranjan Atai Makok Thongba Mithunglen Singh Oiki. Thouram aduda Advisor AMPYA gi Oza Jia amadi AMESCO gi General Secretary Dipu Wangkhai Mayum anina wafam kaya phongdorakli. Where Meitei Manipur so kaya ki leadership labu na sa Kwakta Advance Eid-UL-ZUHA na pangthokni kasi masi atay charisma de kasi na Manipur da pai ko gi matam di ho na Manipur da si sana chimi tami Meitei pangal ko na kusi na lera ba kaya ko mati ki lera mo do kang na Manipur da suba ade kana mo pa ihul karan hatta ba nung karana kangsal da taga Manipur da Manipur so kaya tuwai na masinba kasi tara na masinba dati mo kaya talaga nusita na sila ng Manipur yan ay nusita na rin ang bato ng Manipur ito hindi kami na jalaga Manipur diba Manipur ma yang nakita kong environment na rin ang kasi kahit kasi masin bato kumain kahit masin bato kumain ang hanagi sinabigi lambigan doon mga nakadal kasi haibigin mo ito PM stuff maruay na AMESCO na singlaga ko tagi siya so mga singlaga ni maruina ay ko din nandam sida laminariba ay ko pulupsi amasu nalingegi matambagi khona nungsi sana nila ta pulupsi ngasi asoba tunga ba sapuda sapu kya sangat na dandam asi leba pe hau sana da ba adun ma mo mato kya manuna maram oinaga dandam asi ngasi tunga ba khaibung gi wakalun kya nun dai adun ma wakalum adu ay sak sana tingagadaw haiba adumba apun bagi firep amaga leinana ngasi AMESCO na maruiba thogdang muguna may pakong committee aduna leinana Jamit Anjuman Akibo Ampo amasun all Kwakta coordinating committee hariba tungan ba adumba Kwakta gi leriba civil society siga leinana ay tharam asi akoy amatani amasun akoy kudima si sana ni himina ba leinana pirak ibsa kunsi asi akoy kudima kathina gani harisi ngasi press meeting